ꯉꯁꯤ ꯑꯒꯁꯀꯤ ꯇꯥꯡ 38, 2020 ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯀꯤ ꯏꯝꯐꯥꯜꯗ ꯐꯣꯡꯕ ꯄꯥꯎꯆꯦ ꯈꯔꯒꯤ ꯍꯦꯗꯂꯥꯏꯟꯁ ꯄꯥꯊꯣꯛꯆꯔꯒꯦ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯂꯣꯀꯦꯜ ꯇ꯭ꯔꯥꯟꯁꯃꯤꯁꯟ ꯃꯁꯤꯡ ꯂꯦꯞꯇꯅ ꯍꯦꯟꯒꯠꯂꯛꯂꯤ꯫ ꯄꯨꯡ 24ꯗ 101 ꯍꯦꯟꯒꯠꯂꯛꯇꯨꯅ ꯂꯣꯀꯦꯜ ꯇ꯭ꯔꯥꯟꯁꯃꯤꯁꯟꯗ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯃꯤ ꯄꯨꯟꯅ 2,392 ꯌꯧꯔꯦ꯫ ꯊꯥ ꯑꯁꯤꯗ ꯖꯦꯅꯤꯝꯁꯇ ꯃꯤꯔꯣꯟꯕꯤ 9 ꯑꯉꯥꯡ ꯎꯅꯈꯤ꯫ ꯏꯟꯗꯣ-ꯃ꯭ꯌꯥꯟꯃꯥꯔ ꯕꯣꯔꯗꯔ ꯍꯥꯡꯗꯣꯛꯅꯕ ꯈꯟꯅꯈ꯭ꯔꯦ꯫ ꯗꯨꯀꯥꯟꯁꯤꯡ ꯑꯌꯨꯛꯀꯤ ꯄꯨꯡ 8ꯇꯒꯤ ꯅꯨꯡꯊꯤꯜ ꯄꯨꯡ 5 ꯐꯥꯎꯕ ꯍꯥꯡꯍꯜꯂꯕ ꯌꯥꯅ ꯂꯩꯔꯦ꯫ ꯀꯣꯚꯤꯗ-19ꯒꯤ ꯐꯟꯗꯒꯤ ꯂꯨꯄꯥ ꯀꯔꯣꯔ 18.78 ꯁꯤꯖꯤꯟꯅꯈ꯭ꯔꯦ꯫ ꯃꯇꯤꯛ ꯆꯥꯗꯕ ꯁꯦꯟꯖꯥ-ꯊꯨꯝꯖꯥ ꯇꯧꯕ ꯑꯦꯝꯄ꯭ꯂꯣꯌꯤꯁꯤꯡ ꯅꯝꯗꯨꯅ ꯊꯕꯛ ꯄꯣꯠꯊꯥꯍꯟꯈꯤꯅꯕ ꯁꯦꯟꯇꯔꯅ ꯈꯪꯍꯟꯈ꯭ꯔꯦ꯫ ꯇ꯭ꯔꯥꯏꯕꯦꯜ ꯆꯤꯐꯁꯤꯡꯒꯤ ꯒꯦꯁꯠ ꯍꯥꯎꯁ ꯁꯥꯒꯗꯧꯔꯤ꯫ ꯀꯦꯟꯗ꯭ꯔꯁꯤꯡ ꯁꯦꯝꯗꯣꯛꯅꯕꯒꯤ ꯐ꯭ꯔꯦꯝꯋꯥꯔꯛ ꯁꯦꯝꯂꯕ ꯃꯇꯨꯡꯗ ꯗꯤꯂꯤꯃꯤꯇꯦꯁꯟ ꯀꯃꯤꯁꯟꯒꯤ ꯇꯤꯝ ꯂꯥꯛꯀꯗꯧꯔꯤ꯫ ꯁꯥꯟꯅꯄꯣꯠꯁꯤꯡ ꯁꯥꯅꯕ ꯁ꯭ꯇꯥꯔꯠꯑꯞ ꯑꯟꯇꯔꯄ꯭ꯔꯅꯔꯁꯤꯡ ꯄꯨꯟꯁꯤꯜꯂꯣ ꯃꯣꯗꯤ꯫ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ IM ꯌꯥꯎꯗ꯭ꯔꯕꯁꯨ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯄ ꯉꯝꯒꯅꯤ ꯊꯥꯖꯔꯤ꯫ ꯔꯤꯝꯁꯀꯤ ICU ꯌꯥꯎꯕ ꯇ꯭ꯔꯣꯃꯥ ꯁꯦꯟꯇꯔ ꯑꯃ ꯁꯪꯒꯥꯔꯒꯅꯤ꯫ ꯅꯝꯕꯨꯜ ꯄ꯭ꯔꯣꯖꯦꯛꯠ, ꯊꯣꯡ ꯅꯝꯕꯣꯜꯕꯤꯗꯒꯤ ꯀꯩꯁꯥꯝꯊꯣꯡ ꯐꯥꯎꯕꯗꯔꯥ? ꯑꯃꯁꯨꯡ ꯀꯣꯏꯂꯥꯁ ꯃꯊꯛꯇ ꯍꯨꯏ ꯆꯤꯡꯂꯒ ꯄꯨꯈꯤꯕ ꯌꯥꯎꯅ ꯃꯤꯑꯣꯏ 2 ꯐꯥꯔꯦ꯫ ꯊꯦꯡꯛ ꯌꯨ꯫